ARna Indo-Myanmar border da operate tauba extortion ring ama thuaikre Assam Rifles na Indo-Myanmar border gi area da criminal gi oiba thawong sing laksinaba amadi law and order maintain taubaga mari leinana paikhalaki ba thawrangi manungchana border area da operate tauba chauba extortion ring ama thugaiki baga loinana thawdo adu da chenaba maroiba mioi ama fare hairi Assam Rifles ki paw amana hairi bana intelligence ke khanaba paw ama fangbadagi Technopol district ki manungchanba border town more gi yamna nakna leiba Howland Fai area da hokiba August kunga tarukta Assam Rifles local police amasung paramilitary unit singna yum singna changduna thiba humbagi thabak chathabada extortion ring asigi maroiba mioi asi fagat pangam khibani farba mioi asi criminal gi thawong kya chathariba village volunteer eastern zone gi kangbu singa mari leinarangmani haibagi chingna balai mioi asi dagi extortion network operation amasung khulai smuggle tawbaga mari leinaba digital proof sing yawba mobile phone amasu fagale hairi Biren gi audio tape case court na Guwahati da forensic science laboratory thajarak train national forensic science laboratory da sinakhrei November ahum da hearing chathagadauri kumja 2023 gi May ahum dagi Manipur da thorakliba kangluki hana sunaba thawdoka mari leinana hana gi chief minister N Biren gi ni haiba audio tape ama gi chumaran khangdoknabagi makha taba while November ahum da supreme court na chatharagani August 18 da chathakhiba hearing da Guwahati gi forensic science laboratory na audio tape adugi matangda Pikhalakba reporter Supreme Court na pendaba phongdokhibaga loinana Gujarat da laiba National Forensic Science Laboratory da achum araning thina khangdoknabagi thaudang sinakhi Solicitor General Tushar Mehta amasung Additional Solicitor General Aishwarya Bhartina Courta Guwahati gi Forensic Science Laboratory na audio tape ki honjel adu Biren gi ni haibigi matangda mapung faba report pikhalakpa ngamdri haina courta phongdokhraba matungda Justice Sanjoy Kumar amasung Justice Arvind Kumar gi bench na Gujarat ki National Forensic Science Laboratory da audio tape adugi achum aran chapchana khangdoknabagi thaudang sinakhibani bench aduna hai ki social media da viral oirakhiba audio tape adu samdok sadokpa yawbra amasung Biren gi ni haiba chapchana chumlabra haibadu Gujarat ki National Forensic Science Laboratory na thigalaga chayol taru ki mangda mapung faba report ama court a pikhalakadabani haina khanganki kanglufani gi marakta thokliba irang asi hena pakthok chawthohanba yaba mawongda In Birena wafam kaya phongdokpagi warol yawi haiba audio tape amagi matangda Kuki Organization for Human Rights Kohur na pukhalakpa case ama Supreme Court ta while chathaduna lakhibani maitei amasung Kukisingna marakta nungsina handanaba mawongda Birena wafam kaya sandokhibagi audio tape adugi achum aran khangdoknaba truth labs kauba private laboratory amana thijinbada audio tape ki khonjal adu Biren gini haiba chada 93 chumle haina Kohur na claim tawkhrabani Manipur lengana di audio tape adu kanaguma mioi khrana semjin sajinbani haina maral siraduna haiki madudi Manipur da khundari ba kanglu masal gi marakta amana amabu thajaba tham handanaba amasung kanglu masal gi marakta singsep thaba oina semjin sajinba audio tape ama social media da viral ohelakhibani Manipur da thubada miyam gi lenga amadi laklagani matamdi haibangamde speaker Manipur da thuba matamda miyam gi lenga amadi soidana laklagani adubu karamba matamda lakadagi haibadudi haibangamde haina assembly speaker ti Seijaberta nangasi Imphal East Baigabatti Laikai da laiba mahaki mayumda Indo-Myanmar Sport Association singja mayumnam laikai gi players singda track suit yenthokpagi thoronga mari leinana phongdokre Magna makha tana haikibada Manipur da popular government ama thamba haibasi miyamgi apambani aduga politics tawriba ikhoi gi su apambani adubu karama matamda sengbadagi haibadudi ikhoi gi khuta leiba natabani na haibangamde irang asina maram oiraga lanjelaktuna tongan relief camp ta lairiba IDP sing makoi gi hanagi mayum singda hanjinna balengang na soidena silakani National Highway sing athubada free movement lehelagani haibigi thajaba laire hiramasigi matangda Bharat Sarkar amasung mari leinaba stakeholder singa yamna kana wari sanaduna honari haiki National Highway sing free movement yahandana thamlibasi Kukisingna separate administration tumina pikhrabra chingnare Rupachandra Kangluki irang maram oiraga hojik fawwa chatho chaksin tawba yadan lerakhiba National Highway sing the center gi maikaidigi free movement yahalagani haina phongdokraga ngasi fawwa karimata tawba ngamdana leiribasi Kukisingna separate administration department pikhrabra haibigi chingnaba leire haina UPF ki President Nongthombam Rupachandra ngasi konung mamangda leiba lamyan masangne na pangthokiba UPF ki kungatare subamapo kumon tharonga mari leinana phongdokre Magna makha tana haikibada UPF na hek safonglakpadagi ngasi fawba tongan bachinggi lamsingda chatuna idea of Manipur gi wakhalonda yelomi sing nungsi chanana leiminana bohona duna leiringai marak asida Lona yadaba mapandagi changnakpa mitop singna Manipur thugaina bohonarakpa amasung aranba yumfam yawdaba report ama PUCL na phonglakpasi UPF na kanba mongda condemn tawi UPF na pamjabadi hojik tongan relief camp sing da lairiba IDP sing ajathubada mayum da hanjil hanbani Manipur na India da pulu bagi phangpham thokpa hak sing chapchana phanghanduna idea of Manipur gi wakhalonda khunda minari ba yelomi kanglu furup sing nungsi chanana leiminabasi UPF ki apambani haiki panba yabadi ngasi gi thoram aduda NIFCO gi vice president
Birendra Chingakham Mapi Council की President KC Romeo, UCN की President YK Diren, AMPFA की President K Thoiba, Kada की President Ais Priyo Kumarna President Member Oin Sargyaki, Loinana Retired Head of Department Political Science Department Imphal College K Setajit na Research Person Oina Sargyaki. Ngasigi tharam aduda ireibak iramdamgi damakta thawaina ponthapi khrabat hobasingi mafamda minute ani tumina leptuna ikai khumnabasu utki puran nauna mikhal pangthoktuna fresh mandate ama lawraba khaktada santi hanjalakani saptagiri hokiba chahi 2023 gi May 3 dagi hauna thorakiba irang asina maram oiraga Manipur da tangdu leitadaba fibam ama mayoknaribasi athuba matamda assembly mikhal pangthoktuna miyamdagi fresh mandate ama lawraba khaktada santi hanjalakpa ngamgani haina AICC की मणिपुर इंचार्ज अमा ओइरिबा कांग्रेस के MP सफ्तगिरी शंकर उलाकाना फोंदोखरे ngasi MPCC na sinduna city convention da pangthokiba bot chor gadi chor haina mingthonba state level rally amaga mari leinana wangangduna AICC की मणिपुर इंचार्ज सफ्तगिरी शंकर उलाकाना makhatana haikibada कांग्रेस की डिमांड दी यामना चम्मी कांगलुप की इरांग मायोकनरिबा स्टेट असिदा नौना मिखल पांगथोक्तुना मियामना मखोइगी ओइबा गवर्नमेंट अमा खल्लबा खक्तदा लैरिबा इशू सिंग असि मपुंग फाना लोइसिन्दुना Santi Hanjinma ngamgani laiриba issue asigi waroisin ama purakpa ngamdriba fawbadi state asida Santi Hanjilakpa ngamloi Congress ki maikaidagi Manipur miyamgi damakta chapchana lepli loinana lamdam asida mapung faba Santi amasung machin manau oibagi nungsi chanaba fibamda puraknabagi damakta hotnagani state asigi assembly seat humfu leibagi manungda BJP amasung masiga chatminariba party asigi MLA yankhaiga mangana leiduna Sasan tawrabasu ningthina lengak sasan haitabana maram oiraga chahi asigi February thadagi state asida president rule thamduna lakhibani Manipur tholiba crisis asigi matangda Prime Minister Narendra Modi na hojik fawada tumina leisilebasi yaningde Prime Minister Modi na Manipur da laktuna state asigi hojik oiriba phibam asigi matangda chapchaba wafam ama thamgadabani chahi ani hena kanglup ki irang mayokna duna lakhiba state asida hojik fawba Prime Minister Narendra Modi gi maikaidagi Manipur da khungchat pangthoktana tumina leisilebasi yaningde adumapu Congress ki luchingba Rahul Gandhi amasung AICC ki President Malik Arjun Kharge ani di state asida kayar khanna lakre Manipur tholiba irang asiga mari lainana chahi asiga September 15 dagi October 15 fawda Congress Party na bara sinba thungna national wide signature campaign chatharagani loinana Meeoi crore taragi mathakta signature khomduna India gi president natraga election commission of India da submit tawragani BJP na Manipur da constitution ballot tawri haukibatha anirongi mamangda su Congress ki maikaidagi BJP na Manipur da constitution balance violation tawriba sigi matangda Miyam da mayek sing na khanganaba program pangthokkiba leikre Congress ki maikaidagi Manipur da election pangthoktuna democratic government ama laktriba fawwa leptana honakhigani haiki National Teachers Award 2025 lauthorakpada Manipur dagi oza khoizam masasna yaure lakliba September 5 da pangthokadoriba oza gi numit ka mari lainana National Teachers Award 2025 ki award pinaba khankalakpada Manipur dagi primary school amagi headmistress in charge khoizam masasna yaure puna National Teachers Award Nifuga manga pinaba minglaw thorakpada yawrakraba koijam machasana kaisampathiam leikai degini masagi chahi nifuga ma thoirom sure mapuribagi mingna kangabam Silas kawi machanupa ama leire oza siga pauche siga warisanabada mahang hai mahak hoji gari upper primary school da headmistress in charge oina 2022 dagi puba hawrakhibani mahak ozagi sinphamda kumja 2012 dagi thabak tawrakhi mahang hoji headmistress in charge oina puriba gari upper primary school asi pre nursery dagina class 8 faw begini Magna hanboina school asida oza oina puba haukiba chahi adudagi maheroi tara dagi hena leiramde adubu hojikti maheroi marifugi mathakta leibre mahana makhata na haiki mahak double master ni subject amana education ni aduga amana sociology mahak B.Ed loire aduga TET su pass tawre mahak na makok oina salai riba lenga ki school asida oza tara thabak tawminari haribo oza sing asigi tengbang amasung Mahaki imong manungi Meeoi singna sogatpi bana maram oiraga mahairoi sing sembagi thaudang asi mapung fana lawraga lakhibani maram aduna mahangna award fanglakliba mayam asigi matengnani haiki Teachers Award asi New Delhi da pangthokpa Teachers Day gi thoramda leiba asigi President Oiribi Dorpati Murmuna lanthokpi gani Award asi da Certificate of Merit ama sale oina lupa lising yangkai amasung silver medal ama yawi award adu launa na balakpa awardee sing amasung mahakaloinarakpa amamam September 3 dagi September 3 fawba New Delhi gi Chankyapuri da laiba dia Sokhota da laifam chafam lemna pigani India gi hana president oirama Dr. S. Radhakrishnan gi mapok numit ka mari lainana September 5 da chahi khudingi India da oza sing numit thoram pangthokpaga loinana khangatlaba oza sing na national award piduna lakhibani Himachal gi ichaw ga mari lainaba thodok sing da Meeoi 413 sikre Himachal Pradesh da ichaw ga mari lainana ba thodok sing da Meeoi 413 sire haina state disaster management authority na phongdokre
Leihidraba miyoising adugi manungda mioi chamaga yankhay nipandi landslide cloudburst irangnaba amasung maina chingbada sikibani ka hena kanba mawngda nong churakibaga loinana June 20 dagi August 27 fawbada mioi chahumga humfuga mapan aso apan nangkibaga loinana hauzik fawbada mioi kuntraga nipan thiba khangdana leiri nong kana churakpadagi mioi ba khakna tana yumda yokpa sa singda so choba chaitheng ama piri chahi sigi oina yumda yokpa sa lising amaga chanipan ga yankhay ga nithoi amadi nganu yen lising kun manga ga chatret hena sikre haidi pumnama sige mathakta water supply power line amadi lambi thongna chingba lupa lak ani ga lising nifuga mari rongi oigadaba public infrastructure amangata thokle khwaidagi fibam thina soklaba mandi district ta miyo yankhay ga mathoi sikibaga loinana yum farm amadi atai infrastructure kaya marum amangata thokhi Modi na September amada Putin amasung Xi Jinping ga unagadari Prime Minister Narendra Modi na Shanghai Cooperation Organization NCO summit yaw chatpada Russian President Vladimir Putin amasung Chinese President Xi Jinping ga unaduna wari sanagadari US President Donald Trump na India da tariff thamduna laiba asigi summit londa achoba chaitheng ama pirakhiba maram na handak Modi na Russian President amasung Chinese President ga unagadari basi yamna maru oina launari India na Russia dagi thau leibigi thawongbu yaningdaba fongdokladuna US President Donald Trump na India da tariff thamlakhibani India na steel textile amadi atai potlamsing mapalaibak ta thadokpa matamda chada yankhay gi changda tariff logani haina Trump na lauthokhrabani maram chadana antibiotic chabana miyoi bada khudongthiba thoalaklei maram chadana antibiotic chabana miyoi bada khudongthiba kaya marum thoalakpa thengnare haina World Health Organization WHO gi report amana fongdokli report asin hai tongan balaina sing laing nabagi damak doctor ayambana antibiotic prescribed tawba thengnai kumja 2022 da global antimicrobial resistant MMR ga mari lainana chathakhiba study amagi report yumfam oibaga WHO na haiki kanaguma miyoi amana hakchang amlaktaba matamda pharmacy dagi antibiotic ama hekta leiraga chabagi thawong ama mayek sengna uba fangli masina maram oiraga drug resistance oibagi chang wangkhalaktuna hariba miyoi adu matung tarakpada aruba laina ama narakpada fana phaba hidak langthak tharabasu thoidokna kanafam khangdabagi thawong thorakpa thengnare India gi oina su kumja 2021 gi November tha dagi hauraga kumja 2022 gi April fawbada chathakiba study amada anaba miyoi chada 91.9 tongan ba makhal gi antibiotic sing sizinaramba thengnaki hiramasi gi matangda Union Ministry of Health na thadorakpa report amana hai anaba miyoi singna tongan ba makhal gi antibiotic chabagi mathakta miyoi chada 4.60 matam amukta da antibiotic makhal mari natraga manga chaba thengnaki matau asomna ka henba mawongda maram icha chadana antibiotic sizinabagi thawong asina malemda drug resistance oibagi changwang khalaktuna miyoibada khudong thiba kaya mayokna halakpa yabagi phibamda leire haidi kanagumba miyoi amana laina ama fanam bagi damak matam amukta da antibiotic makhal ani charabadi hariba hidak makhal sing aduna drug reaction thoktuna hakchangda khudong thiba kaya thohalakpa yai haiba wafam ase mipum khudimakta mamutana khanganba matam oire ana layengi sinfamda lariba doctor amadi health worker singnasu wafam asi munna khangjinba mathau tai haidi PUCL EGI gi aranba report ta mieng changpham thoi People's Union for Civil Liberties PUCL amadi Editors Guild of India EGI gi aranba report singda logi matungina mieng changpham thoi haina kanglaipa Communist Party taibanganba group na thadorokpa cherol amana fongdorokli cherol asin hai chinwi joku ki jo narco terrorist sing nage choba senfam lawraga aranba report sem na honarakpani haiba operation on eradication of public enemy KCP taibanganba group na mayek sing na khangba ngamle hanagi chief minister N Birena kanglaipa ki tungi surol bu drug ki langdagi kannabagi pandamda war on drugs hogdoklamba asina maram oiraga Kukisingbu popi thaba kangbu oina lana uhalle haiba wafam PUCL gi report ta yausilakpasi laibak thibani irang asi maitai furufna hoba oina uhanna bahona bagi mathakta matam sangna irang thokna bahona ragliba chinku ki jok furuf punamara laitaba oina uhali field visit tawduna ka manung da December report ni haina su cherol asina fongdorakli cherol asin hai hauji while sangda lariba EGI gi fact finding report asigi mathakta PUCL gi aranba report sing asina maitai furuf po aranba ta hanmang ngamloi ima laiba ki yeknaba pumna magluba sina yeknaba oina lawdaba ngamloi haidi